INDO-MYANMAR border fencing TOUBAGI MAYOK HAYENG tha ASIGI ani PHAOBA All Naga Students Association Manipur na SHINDUNA Naga Taba District Manga da LEIBA LEINGAK Office Singi MAMANG da Khongiang Changshinba Houragani HAINA Loop ASIGI President ANGTSHANG Maring AMASUNG General Secretary CHARENAMEI na THADORAKPA CHEROL AMANA PHONGDORAKLI CHEROL asina hai tha ASIGI tarukta pangthokhiba loop ASIGI mifam amana Khongiang asi changsinnaba warep lawkhibani Khongiang asida karigumba pamdaba thodok-sing thoraklabadi madugi tekchak pumba Government of India amasung Manipur leingakna pugadabani border fencing asiga mari leinana pochei puthok pushing tawriba singnasu khudaktagi thabak lepkadabani Khongiang asida naga phurupki miyamna mapung phana sagatpiyu haina CHEROL asina makhatana phongdorakli